ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥꯅ ꯋꯥꯔꯤꯁꯨ ꯆꯥꯡ ꯅꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯋꯥꯔꯤꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯕ ꯂꯩꯀꯥꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯏ, ꯂꯝꯕꯨꯗꯤ ꯏꯝꯐꯥꯜꯗꯒꯤ ꯈꯔꯕꯨꯗꯤ ꯇꯥꯝꯅ ꯂꯩ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯝꯕꯦꯟ ꯊꯣꯡ ꯃꯩ ꯏꯁꯤꯡꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯨꯃꯥꯔ ꯀꯧꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯨꯄꯥ ꯉꯥꯛꯇ 3 ꯁꯨꯖꯩ, ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯦꯝꯕꯤꯔꯛꯄ ꯉꯝꯃꯛꯇ꯭ꯔꯕꯁꯨ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯏ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯨꯃꯛ ꯇꯧꯖꯍꯧꯗ꯭ꯔꯒꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡꯁꯦ ꯋꯥꯠꯇꯅꯕꯗꯤ ꯄꯥꯜꯂꯤ꯫ ꯗꯗꯥ ꯑꯍꯟꯁꯤꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯃꯤꯅꯤ, ꯑꯗꯨꯒ ꯗꯗꯥ ꯌꯥꯏꯃꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯍꯟ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯍꯥꯟꯅ ꯅꯨꯄꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯁꯤꯡꯕ ꯂꯥꯛꯄꯗ ꯈꯪꯅꯈꯤꯕꯅꯤꯁꯨ ꯍꯥꯏ꯫ ꯌꯥꯝꯅ ꯀꯨꯏꯅꯒ ꯈꯪꯅꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝ ꯊꯥ 3 ꯃꯣꯏꯁꯤ ꯅꯨꯡꯁꯤꯅꯔꯝꯃꯒ ꯑꯗꯨꯝ ꯆꯦꯜꯂꯕꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯕꯕꯥ ꯏꯃꯥ ꯁꯨꯅ ꯂꯣꯏꯅ ꯂꯩꯔꯤ꯫ ꯇꯥꯃꯣꯆꯧꯁꯦ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯁꯨ ꯅꯧꯔꯤꯉꯩꯗꯗꯤ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯅꯤꯡꯉꯤ, ꯑꯁꯦꯡ ꯑꯃꯥꯡꯒꯁꯤ ꯌꯥꯝꯅ ꯈꯥꯏ꯫ ꯃꯇꯝ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯔꯥꯏ ꯄꯥꯏꯕꯤꯁꯤꯡꯅ ꯅꯤꯁꯥꯕꯟ ꯀꯟꯅ ꯆꯠꯊꯔꯤꯕ ꯃꯇꯝꯁꯨꯅꯤ꯫ ꯑꯗꯨꯅ ꯅꯤꯁꯥꯕꯟ ꯐꯝꯕꯒꯤ ꯁꯪ ꯑꯃ ꯂꯩ, ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ꯫ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯡꯅꯔꯛꯑꯒ ꯑꯗꯨꯗ ꯂꯣꯏꯅ ꯊꯨꯡꯅꯔꯛꯏ꯫ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯁꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯑꯒ ꯅꯤꯁꯥꯕꯟ ꯐꯝꯕꯗꯨ ꯍꯦꯛ ꯊꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯅꯤꯁꯥꯕꯟ ꯊꯣꯛꯎꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯅꯦ ꯄꯤꯁꯛ ꯈꯥꯏꯗꯅ ꯑꯍꯜ ꯑꯃꯒ ꯃꯕꯥꯅꯤꯁꯦ ꯀꯣꯡꯀꯥ ꯃꯇꯞ ꯑꯃꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯒ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯄꯤꯁꯛ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯗ, "ꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯅꯍꯥꯟ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯅꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯗꯒꯤ ꯒꯣꯡ ꯀꯥꯔꯛꯑꯒ ꯅꯈꯣꯏꯒꯤꯗ ꯆꯪꯈꯤꯕ ꯎꯏꯅꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯪꯁꯨ ꯅꯤꯁꯥꯕꯟ ꯊꯣꯛꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒ ꯃꯦꯝꯆꯥꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯅꯤ ꯎꯔꯤꯕꯗꯣ꯫ ꯃꯗꯨꯗ ꯑꯩꯅ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯃꯥ ꯅꯠꯇ꯭ꯔꯕꯖꯥꯔꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯃꯤꯟꯅꯕ ꯊꯨꯡꯃꯤꯟꯅꯔꯛꯏꯖꯥꯔꯁꯨ ꯅꯤꯡꯉꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯗ ꯎꯈ꯭ꯔꯤꯕꯗꯨ ꯃꯥ ꯃꯇꯣꯝꯗꯗꯤ ꯎꯏ꯫ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠꯁꯦ ꯄꯔꯞ ꯍꯥꯡꯇꯣꯛꯑꯒ ꯆꯪꯈꯤ꯫ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯦ, ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯂꯥꯏ ꯈꯨꯔꯝꯃꯨꯕꯒꯤ ꯃꯑꯣꯡꯗ꯫ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯏꯅꯦ ꯄꯤꯁꯛ, ꯑꯁꯦꯡꯕ꯭ꯔꯥꯅꯦ? ꯍꯦꯔꯥ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ꯫ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗꯅꯣꯅꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯅꯦ ꯄꯤꯁꯛꯅ ꯑꯃꯨꯛ, ꯄꯨꯡꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯑꯗꯣ ꯑꯩꯅ ꯁꯨꯝ ꯚꯥꯞ ꯇꯧꯕꯗ ꯄꯨꯡꯕꯨ ꯀꯌꯥꯕꯨ ꯇꯥꯔꯨꯅꯤ? ꯅꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯕ ꯃꯇꯝꯁꯤꯃ ꯑꯣꯏꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯏꯅꯦ ꯄꯤꯁꯛ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯄꯨꯡꯁꯤꯡ ꯃꯇꯝꯁꯤ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯑꯣꯏꯗꯣꯔꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ꯫ ꯏꯅꯦ ꯄꯤꯁꯛꯀ ꯃꯦꯝꯆꯥꯒꯅ ꯑꯍꯟꯕ ꯑꯣꯏꯁꯜꯂꯛꯄꯗꯨꯗ ꯁꯨꯝ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯑꯣꯏꯔꯤꯅꯦ꯫ ꯑꯗꯣ ꯁꯤꯒꯤ ꯋꯥꯁꯦ ꯃꯩꯔꯥ ꯁꯪꯗꯒꯗꯤ ꯍꯧꯗꯣꯔꯛꯀꯅꯨꯀꯣ, ꯍꯌꯦꯡ ꯊꯣꯔꯛꯄꯗ ꯃꯤꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯟꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯩꯕꯨ ꯉꯥꯎꯕ꯭ꯔꯣ? ꯑꯗꯣ ꯉꯔꯥꯡꯒꯤꯗꯨ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯑꯩꯗꯤ ꯀꯤꯗꯨꯝ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯣꯡ ꯁꯥꯗꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯐꯔꯦ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯩ ꯆꯪꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯗꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯌꯧꯔꯛꯄꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯪꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯗꯤ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡ ꯌꯨꯝꯗ ꯁꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯂꯩꯔꯛ ꯈꯔ ꯃꯅꯨꯡ ꯆꯪꯅ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯃꯆꯤꯟꯗ ꯁꯨꯝ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯆꯪꯉꯛꯄꯗꯨꯗ ꯏꯃꯥꯅ ꯁꯨꯝ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠ ꯃꯤ ꯑꯃ ꯑꯗꯥꯏꯗ ꯂꯦꯞꯄꯝꯃꯒ ꯁꯨꯝ ꯃꯥꯡꯈꯤꯕꯗꯧꯅ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯏꯃꯥꯅ ꯈꯜꯂꯤꯕꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝꯒ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯊꯛꯄꯗꯨ ꯃꯗꯨ ꯃꯥꯟꯗꯅ ꯋꯥꯈꯟꯗ ꯀꯌꯥ ꯑꯍꯦꯟꯕ ꯈꯟꯖꯜꯂꯨꯗꯅ ꯌꯨꯝꯗ ꯍꯥꯊꯨ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯈꯣই ꯇꯥꯃꯣ ꯌꯥꯏꯁꯤ ꯆꯥꯛꯈꯨꯝ ꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯒꯝꯕꯤ, ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕ?
Nang natrani hꯧꯖꯤꯛ wai aina sangakpada thongwanda lehubado hangame. Akhoi tamoyai muk imana ngawrbo. Ai maning sangubani. Ahan chumoisilaga karino masum taurabo. Kaidore ngaside suktuaga sangi iduna. Nakhoigi kanadabada phamba maira paibising aduga amuk kari marai tamnaragi. Hayeng na kanagi yuyon phama muk thugai duri. Aiga thangmin saminaba isung imanabasingna aise makhoida ngangbada yadrabani. Nama phau phajanba ngamde. Lakai sida huran narada yu khara khara yonjaba. Mafam sing thi duna lakai gi maira paibising asina amamam toina loina thugai re. Ahan sing asi khara khara phajansi. Natragadi akhoi yu thapa phangaroi. Makhoi gi mama sing di salunu thingbadagi nisaban thoktre hainarabani. Aduna imanang su thoranu hayengdagi. Ai gari saluba halaga imanang gi lupa sama nuktigay pirage hairame. Dadagi wadu tabada imadi khoida wakara saugalaga halakpaduda. He yu thapa gari driver. Namada nang natumaina haiba yabra. Senan sina lokthoga thomura haidana. Akhoi tamoyagi imaga sinumidagi pung thenga kanduda. Mabani siya muktong narakhi. Maduda babagay ga su thuaga kaidong narke haidana sang salame. Babana su imaga tamoyay gada. Karigino nabani su unaba sumya hek yadrise. Hujik se pung kya tare haiba nui khanglaba. Yay makarigino nang nanayu khara thaksalaga. Tungge de laitadana hujik phau kaidawri. Babagi wafa maduda tamoyay na muk kaino baba ay kaidawragi. Ay da sumimada wamasa maka hutu bane. Aduda mana masa matumda ping kawraga. Pungsawda sawjabagi wani. Imasing asi makoy ni sabang kanggo sawngnaraga. Soyda na halaamgani. Adugi engwanda unsili iba kumai. Babana muk mamanang su angang siga sabhek manay. Tungnaro nayambo ko'y su tumnaram kini. Ako na sumayna tawraga mo su tumba yaroy hayrei. Adumay na babay mga ko'y layringay. Ako'y tamusogi mamang tongdo tap na kere hangtuwaga. Mapanda mi matukibra natraga. Sang kibra makola mako'y natarami. Aduda imana asawba mau kanano hujung mapanda thokrido. Nabanigi marakta kanano haibane. Hujik thong hangtukrido hangami. Ngayakti ko'y su tumin laynay. Aduga tamusaw itay masu makoy si tumin lay. Kanaso kumakide. Maduday su kaino ni hujik kidudi. Ima kanawirisan hujik kidubo. Tamusaw su itay masu kanaso kumakde. Natraga huran basanga basaro. Mapanda mukta thoga yengu si haidana. Ako'y si puna mapanda thoga yengami. Mapanda su muk kanaso hek tayramde. Maduday imana tamusaw gi mamang thong adu kokok tilami. Kuwana di ako'y itay manang imaay ni mapantuba ni haidana. Tapna kumai. Imana muk nang di kaidawagi hujik mapanda thuriba. Masay di ako'y nagkauri si Tadro. Nang mo nanapang bro ngangami. Maduda babana ihe kaino ni nang nangangidubo. Hujik pung tingi haidana mapantuk di yadi haidana. Nang mo na kanana haigi. Nang suahing nungyay pupukawgalaga thuyi duni. Mama nang mi kananabo yam na sille. Lao sang na rasi nasa-nasagi pamungda sango. Tumnaro hujik pung baro tadurabani. Nangwan kiba kangawroy wa makatanara ano. Tumnaro hairamaga makoy di loy na sang nakre. Imaso numituda masama tomda pung sawda sawjay. Tabo minat tami buwapa madudi. Numitugi way na ako'y dahaw duomdre. Ay so ngayong mapanda layramaga imungda sangake tawrakpada. Mangwandari dudagi makada mi man isase pairaga. Sing tharagpadong na makada isase kangsing hek singay. Matawa duday so hais kaino kanano hujiki dudi haidana. Lay do na kuyang yengami. Ay so numito da kizarakta na imong da prap sangaga. Ay kikada sangaga tumthare. Adumay na numito di adum hawki. Matanggi numito na ako'y masi makoy nisaban ki. Nupi mayam bado numito da kay dawraban ho kangde. Ngan na numidang isak tuwaga pamong da tumbasang ki. Ko na hingnong ay pung tinga ba matam maduda kang siking ba makolama. Ay nayam na kanataray. Maduday na kaliban ni nisaban sing na. Yu mo para bazaran na draga. Lakay sida ni sasaba mi pari bazaran ni ngami. Adunay so pamungdagi kumtaramde ngahag mikap thora amaga. Amuk ay siya tumsalami. Numitugi nong hingaan baga yam na tazadaba pawo matarami. Madudi nong manumit ama imagay tay magimaramda wari karasana kiba. Inipi sakay na ahalamalay bado. Madu sire haydana haynarami. Imaso taza mandada na amukta hangukige haydana. Imaso prap thoki. Ay so kamay na tawrizano ni haydana hujigi laytaba. Yauriba imong aduda iso sangami. Maduda masakhang da balakay kimi nataba ahalamana. Ako'y mayamda sumna hayrei. Ngarang na sida karino mating na kibadagi tawkibane. Ahan go wayre pakat krabazani hayrei.
ahal aduna adumna hairakpadu lekkaigi mina amo kaino sida karino thengnakibagi tawkhibane haibo kaino thengnaribo hangame yum aduda lairamiba ahal aduna amo ngarang ni saban puluraga yumda sangakpada masakti ude hai khungsa khak sum leiraga sida sum tumina salami hai maduwangna thengnarubadagi tawkhibo oiramane adumaina hairamaga ahal adusu cycle ama tongaga dum satkhre akhoi masen su wafam aduda sumna hainarame kaino hujiki ahal aduna hairamidubo oiba yaba warane mana hairamidubo aduga amukphaksu ude karaidagi ahanone hainarame kona ahal adu maiba oirame ine pisangna gyan mangkhibaduda makhoi imung manungna kauruba maiba oirame aduga ngarang ahing kangsi khingkiba makhon yamna takibadusu ine pisangna wan tharambaduda makhoi imung manungna mi tanaba khingba oirame ahal adusu kanba ngamdre adum leikhidre aduna mayamsu thajada ahal adugi mathau mangamsu ningthijana pangthokpirame imasu mathwai nungaitadana mangwan dhari machinda ungduna phammaga tumina lei madudaina ima onthokna thajakidre ine pisangna leikhidabasi adu makhoi mungna hairiba wadubo oiba yaduribo hangame imanamu ibungo khangde tawrisi aina so khara saubirure aigata hek maira thokjabane nungaiteda sidaidi thokminararoi ko hairei aina madu ima nangdi kaidobagi ine bisaka saungnaruriba aduga ngarang se ide ahing nungyaida kangse kingba makhonse yamna taakhi aduda aina khalibane nisaban ima hoi kanguna nisa saba mi phari boiningdana aide dum tumsalle imanamu ibungo nongma numit amane yambaga iga khanabado ahingda adugi numitune imaga nakhuinani bisaka yumda changminarappada imada mana wafam ama hawdokjarei aduda imasu manguda hek saujallure ainamu imado kari wano hawdoribo hangame imanamu ibungo horen kone ingna tamna haige karisu leiba wanate adu natai madi ude karaida satkhi aduga nayamba mangau thibaduna karaida leikhre hangai ainamu ima khoi temadi kadaida no masani satkibane tamoyai magi thabak matam yaure mi thabak sa sakhrabani kaino hairame imanamu kaino natai maduna nungtigi kadaida no mana amomo budbud mangisi mabu kari thabak tawdana karaida no mana salibo nayambadi khangdaba jaro hangai ainamu ima kaidowai khangoi tamusokda hango asumna hairamaga isu aigi kada dum sangai numitugi numidang akhuchi chai sing toknaraba matung imana ingonda sumna hairei ibungona ha numitu nakhoi nani pisakna haibado mausi ahing pung thengakan ima hoina maira thuraga yumda hek sangakpa pungsing matam aduda lerak manungdagi phurisu lete hai sungkaraga yumda sangki hai aduda imana aigi imong nupi oiramoi haibane nani pisakna haribo nakhoi na teimaga miyong mitok sapek manai mali hairei adugini imana sauruga sangido adu tasingna nakhoi na teimase oiduri bazaro madu kaidobo thuri bazano aduk theng adubo hangai aina mukai haibai ma adumaina bu tawi haibrane oiramoida ima onthokpa natraga koi ine pisaksi ma charamdai gi mamita kai no maseng marang puda uri bazaro hangame imana mukhangdere ima su to si gi wasi nang wapam si imungi mi eteida su tamuno mawose targa wakalla na khankhini aduna imana makoida su tamdabane wathongna nungaiteda sumaina sa hek topaga sangmasa aduda nakhoi nani bisaktu aiga hek thengna jabane phangaroi ne ko laikhidrabani na haidana ima su nungaitedana swalame babana su yare he numidang sida ngasaida laikhidaba midu sum nungaite solanu ta hoite mimi ge matam yoktana chasakibane akhoi su nongmadi sidoi ngaktani hairei babada inamo adu baba mayamnadi kayadi thajade adumna thengnaki haibado karisu oiramoida ko hairame babana mu karaidagi ipa huyasu kuibase saida leirakpada nongmata adugumba mata thengnaraktre ahanu isalakpaduda karino ma ki khang thengnarubadagi tawkhiba oirine phare to se masigi wasi yaimadi hanjalaktre aduna kamaina ngangnani khangdre asaida yu yonba thinglabanina migi lamdagi thaga halakturini mana tawdoisi khangdre hairaga babasu sangki numito koi temase masada momon minukta tamlaga masa matomda pawda haraujaba mataw maina urami mapanda kolik phengba thorakpadaina itema kaino yamna harauna uida akhoi tamusongna magi upu kangdongi mina piramba paisa advance kare temada bisalakpa malida hangame matamada koi temase mondrang amada masa matomda nokpi tawragalai aina phagi tawbaga du tadabadongna tawi
ꯑꯩꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 10 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯂꯦ꯫ ꯕꯕꯥꯗꯤ ꯇꯨꯝꯃꯝꯗꯦ, ꯇꯥꯃꯣꯌꯥꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯀꯣꯟꯅ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯒꯤꯗꯨꯗ ꯃꯄꯥꯟꯗꯒꯤ ꯕꯕꯥꯅ ꯇꯥꯃꯣꯌꯥꯏꯒꯤ ꯃꯃꯤꯡꯁꯦ ꯃꯪꯒꯣꯟꯗ ꯂꯦꯞꯄꯒ ꯀꯧꯕꯁꯦ ꯑꯩꯅ ꯇꯥꯔꯝꯃꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯕꯕꯥꯗ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯦ꯫ ꯕꯕꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯥꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯗ꯭ꯔꯣ? ꯇꯣꯛꯑꯁꯤꯗ ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯇꯥꯛꯂꯛꯏꯕ ꯃꯄꯥ ꯑꯗꯨꯗ ꯌꯦꯡꯁꯜꯂꯨꯕꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯎꯔꯝꯃꯦ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥ ꯍꯣꯏꯅꯦ, ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏ ꯑꯣꯏꯔꯤꯖꯥꯔꯣ? ꯑꯗꯣ ꯕꯕꯥ ꯃꯩ ꯑꯃ ꯄꯨꯔꯒ ꯆꯪꯁꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯩ ꯃꯩ ꯑꯃꯇ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯇꯦꯕꯜ ꯂꯦꯝ ꯑꯃ ꯄꯥꯏꯔꯒ ꯕꯕꯥꯒꯩꯒ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯑꯝꯃꯦ꯫ ꯑꯗꯥꯏ ꯍꯦꯛ ꯌꯧꯁꯜꯂꯛꯄꯒꯅ ꯉꯁꯥꯏ ꯃꯤ ꯑꯃ ꯑꯗꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯎꯈꯤꯕꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯀꯩꯅꯣꯅꯦ ꯑꯁꯥꯏꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯅꯦ, ꯏꯕꯨꯡꯉꯣ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯕꯕꯥ, ꯑꯗꯣ ꯕꯕꯥ ꯆꯪꯉꯁꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯏꯁꯥꯗ ꯄꯨꯡꯀꯤꯗꯀꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯗꯤ ꯃꯥꯗꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯒꯗꯤ ꯂꯝꯗ ꯑꯍꯤꯡ ꯍꯦꯛꯇ ꯂꯦꯛꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯜꯂꯛꯇꯨ ꯃꯥꯟꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯊꯦꯡꯉꯗꯤ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯝꯕꯦꯟꯗꯒ ꯑꯍꯤꯡ ꯍꯦꯛꯇ ꯂꯦꯛꯄꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯟꯖꯔꯛꯑꯁꯤꯅꯤ, ꯂꯥꯛꯑꯣ ꯕꯕꯥ ꯆꯪꯉꯁꯤ ꯍꯥꯏꯔꯝꯃꯦ꯫ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯕꯕꯥꯒꯩꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ꯫ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯦꯔꯦ ꯀꯦꯔꯦ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯍꯧꯔꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯃꯔꯨꯝ ꯃꯗꯨꯗ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯑꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯀꯩꯅꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯥꯌꯨꯝ ꯈꯔ ꯇꯧꯔꯒ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯁꯦ ꯑꯩꯅ ꯎꯍꯧꯔꯝꯃꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯇ ꯈꯪꯉꯝꯗꯦ꯫ ꯃꯤꯍꯨꯟꯒꯁꯦ ꯗꯪ ꯗꯪ ꯆꯣꯡꯈꯠꯂꯛꯏ꯫ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯠꯇ꯭ꯔꯅꯦ? ꯍꯧꯖꯤꯛ ꯄꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯁꯤꯕꯨ ꯃꯥꯗꯤ ꯊꯣꯡꯒꯥꯟꯗ ꯀꯩꯗꯧꯕ ꯊꯣꯛꯏꯕꯖꯥꯠꯅꯣ? ꯏꯃꯥꯅ ꯉꯁꯥꯏ ꯋꯥꯏꯗ ꯇꯝꯃꯛꯈꯤꯕ ꯋꯥꯔꯤꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯇꯨꯡꯗ ꯍꯦꯛ ꯏꯟꯅꯔꯨꯕꯁꯨ ꯀꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯏꯃꯥ ꯕꯕꯥ ꯍꯧꯗꯣꯛꯑꯒ ꯇꯝꯃꯨꯁꯤꯔꯅꯦ? ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯐꯥꯎ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯊꯣꯛꯈꯤꯕꯗꯣ ꯍꯟꯖꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯒꯤ ꯀꯥꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯕꯗꯨꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯇꯤ ꯍꯟꯖꯜꯂꯛꯇꯦ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗꯁꯨ ꯃꯤ ꯃꯈꯣꯟꯁꯨ ꯍꯦꯛ ꯃꯥꯜꯂꯤ, ꯑꯗꯨꯒ ꯀꯩꯅꯣ ꯁꯥ ꯉꯥꯒꯤ ꯃꯈꯣꯟꯁꯨ ꯃꯥꯜꯂꯤ꯫ ꯃꯔꯨꯡ ꯃꯔꯨꯡ ꯃꯤ ꯈꯔ ꯇꯤꯟꯕꯗꯧꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯦ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯕꯗꯒꯤ ꯑꯩꯒꯤ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯈꯪꯍꯧꯗꯦ ꯇꯥꯃꯣꯆꯧꯒꯤ ꯀꯥ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯦꯔꯦ ꯀꯦꯔꯦ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯇꯞꯅ ꯃꯔꯨꯝꯗ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯆꯪꯈꯤꯕ ꯈꯪꯍꯧꯔꯝꯗꯦ, ꯆꯪꯗꯤ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯤꯅ ꯀꯤꯅ ꯅꯨꯃꯤꯠꯇꯨꯗꯤ ꯋꯥꯈꯟꯗ ꯃꯑꯣꯡ ꯃꯑꯣꯡ ꯖꯥꯠ ꯖꯥꯠ ꯈꯟꯗꯨꯅ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯋꯥꯐꯝꯁꯦ ꯕꯕꯥ ꯏꯃꯥꯗ ꯇꯝꯁꯤꯔ ꯇꯝꯃꯣꯏꯁꯤꯔ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯨꯃꯥꯔ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯇꯩꯃꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯇꯩꯃꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯃꯝꯗꯦ꯫ ꯃꯥꯅꯁꯨ ꯑꯩ ꯈꯪꯈ꯭ꯔꯕꯖꯥꯔ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅꯁꯨ ꯏꯇꯩꯃꯅ ꯑꯩꯅ ꯎꯈ꯭ꯔꯦ ꯈꯟꯈ꯭ꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯀꯥꯗꯒꯤ ꯋꯥ ꯄꯦꯡ ꯄꯦꯡ ꯉꯥꯡꯉꯒ ꯊꯣꯔꯛꯄꯗꯥꯏ, ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯊꯣꯔꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯇꯥꯃꯣꯌꯥꯏꯅ ꯉꯥ ꯂꯩꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯤꯅ ꯃꯤꯒꯤꯗ ꯑꯍꯤꯡ ꯍꯦꯛ ꯂꯦꯛꯎꯔꯕ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯂꯩꯔꯛꯇꯣꯔꯤꯅꯦ꯫ ꯆꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯅꯨꯃꯤꯠꯇꯨꯗꯤ ꯇꯧꯔꯝꯃꯤ꯫ ꯏꯅꯦ ꯄꯤꯁꯛ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯒꯤ ꯁꯣꯔꯥꯠꯐꯥꯎ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯊꯦꯡꯅ ꯎꯛꯅꯔꯨꯗꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃꯁꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯃꯌꯥꯝꯁꯦꯀꯌꯥ ꯊꯥꯖꯕꯣꯏ ꯊꯥꯖꯗꯕꯣꯏ ꯇꯧꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯄꯗꯒꯤ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯀꯤꯅꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯏꯁꯦ ꯀꯔꯤꯅꯣ ꯁꯣꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯦꯡꯅ ꯎꯛꯅꯕ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯔꯛ ꯑꯁꯤ ꯈꯛꯇꯪꯗꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯤ ꯂꯩꯇꯕ ꯑꯃ ꯍꯦꯛ ꯌꯥꯎꯕꯒ ꯅꯨꯃꯤꯠꯇꯣ ꯃꯥ ꯃꯁꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯇꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯀꯤꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫
Nisaban thokpa mara paibi thokpa lekai ima iben singsu thogdo ani mathang thokhibadagi akhoi leiraksi numidang pung thingapom makhuta mainam amamamga leirak asida pungsai sai thoga sangduna leinarame numidang dana karisu tawdre khalluraga handakna mungnungtin pobop sida leirak asida angang masa singna sanaba thorakpada karinuma thengnare haidana angang sing se kiba khangba tawbase amuk haurei aduna akhoi leirak mafam masai chelekai khulasida mina sangba kirakpa mafam haibadu oirame maira thokpa kangbu sing atusu akiba thogdo amasu thorak toribane numito nisaban thokpa ima iben mau singna leirak asida mainam mamamamga sungkucha chatuna leiringai numito pungso baro khara helakpa matamni hai nongsu mamli tawba nuksisu yamna kanna setpa numitni adumaina nisaban kangbu sing aduna akhoi leirak sida sumcha chatuna leiringai makhoi gi makhuta painariba mainam sing adu amukta sap manana putlangna mutkhi hai maduda khara amadi kidana masi tasanaraga leinarame ahan khara nadi kigano akhoi sukyamna leirisidi haidana mayamdo pungning phatharingai makhoi mayamgi mamangda taseng masadi udaba musung muba khongsa ani si daina onana mi amana tung halaga satkibadawna makhoi mamangsida sammaga chatki madudagi handakti adaida deiba nisaban imai bensing si kai-kaidana laungnaraga mafam marang khangdaba makai mayum-mayumda hot-hotana sensanarame aduga laibak phaba amana numito akhoi imadi sakobwa masaludana ware haidana ngatana tungkhiba numitni aduga numito huisu yamna kapi akhoi leiraksi ahing nongyai ni misu loina tumthanaba matamni numitogi nonghe nganbaga ahing nongyai aduda thingna ungnakiba nisaban thoba mioi sing adu turatuna yamna kanna narame makhose konadi maiba mana lai khuramadagi tamna pharai numitudagi amukhana nisaban maira thokpase lepki aduga leiraga sisu numitpo hek sangkhrabadi mi ema tatumit kang phau painaramde nisaban thoktrabanina lakaista yu yonba singsu haraudana makoisu hanagum maning tamna yu yonba haurai maragasida koi tamuyai su amma mathing khangdana pungchata chaliba matamne numitudi koi tamuyai silakagi mamanaba kharaga lakagi yu yon phambendar amada yu thakminarga leirame thoiba thogdo siso khoi leirakta thokpa thogdo koibanina mamanaba sing aduna tamuyai sing anna changkhro nangdi thenga phau leiranu na khoi leirakta hauji thoidu nangdi kidro hairubada tamuyai na kide kedobugi kidoino noina sangma matam adu phau aisu yu thakkidoini kedobu aibu yumda nganna hanjan doino haidana pungbudi yamna thengbadi natri numidangi pung 9-10 phau pendaraduda mamanaba singa yu thakminaba jani yu thakpado loiraga moise punna thoraga mamanaba sing aduna sumate kama thinbige haibada tamoyana mawalokte itumda sangkhine thindraga su yai haidena ngaptrung phaidrang yumda sum tamna halakpa jani adumaina sum matomda halakpaduda lerak maton yaksalakpada kidana midi kanamata chanaramde lerakase pungsi khekchiame yudugi nisana tamoya su leiraktagi sum yum tamna lakpasida nupi ma sum magi mangda sali hai aduga makokto su hekudi hai hojiki nupi si maduda tamoya na sida chali se koi teimo thokna man khreda haidana itai makarai da saluri no hangubada magi mamang da salamba nupi do soilaung na mangki hai madudagi tamoya si phairing turing ki dana yum tamna hotana selai aduga mase pakatana mangonde imung changba ngamdana padak laungna masado lektharame madu babana urabajani babasu pakana chensalaga tamoya si masanomduna kaidorake kaurame tamoya sumana thakiba yudu hibna longthoga loina othorai babasu pakatana imung manunggi mi tanaba urau tharauduna kauthoame akoisu tamoya na tawrami ba mong matawaduda pakatkidana kaidosigi haidana ahing aduda kochen chenarame maduda yumthang nabagi miyoisingna maiba kausi masu thengnaraba mali haidana maiba ma kaurga tamoya si yinghanbada kona gyan tamna tarai maibadu akhoi teimaga su karigino khangde mamit khana yingthatnarame aduga maibadu kuina leiramde phalangna satki tamoya su kona gyan taraba matung akhoida mana thengnarakiba wari pummadu tamai aduga somdana iteimasu nongmagi mawong marin tadaba haurai sumaitana tarira karino numidang ahing nongyai sida makhoi kagi thongado hangtokhiba makhonsi ahinga thengbada aina sum tarame aiso kizadana hogalaga yengbadu yengudre
ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯊꯦꯡꯅꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥꯅ ꯏꯇꯩꯃꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯏꯃꯥꯗ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯝꯃꯤ꯫ "ꯀꯩꯅꯣ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤ? ꯃꯥꯕꯨ ꯂꯥꯏ ꯁꯥꯟꯅꯔꯕꯖꯥꯔꯥ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ "ꯌꯦꯡꯉꯨ ꯇꯣꯝꯕꯤ, ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯩ ꯊꯥꯔꯒ ꯇꯥꯟꯊꯣꯔꯛꯇ꯭ꯔꯤꯉꯩ ꯅꯪ ꯅꯃꯧ ꯅꯨꯄꯤꯁꯦ ꯇꯝꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯥꯟꯅ ꯊꯦꯝꯃꯨ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯐꯤꯡꯒꯠꯄꯗꯨ ꯇꯧꯔꯨꯅꯨ꯫ ꯅꯍꯥꯟꯗ ꯂꯩꯔꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯊꯣꯛꯏ ꯍꯥꯏꯔꯤꯁꯤ? ꯅꯃꯧ ꯅꯨꯄꯤꯅ ꯀꯩ ꯀꯩꯅꯣ ꯁꯥꯟꯅꯔꯝꯕ ꯃꯥꯜꯂꯤꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯗ ꯋꯥꯔꯤꯁꯦ ꯇꯝꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯥ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯅ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯉꯥꯡꯁꯧꯕ ꯌꯥꯔꯣꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯐꯠꯇꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯈꯤꯁꯤ" ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯅ ꯇꯥꯃꯣꯆꯧꯒ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯇꯧꯔꯝꯃꯤꯗꯣ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯕꯕꯥ ꯏꯃꯥꯅ ꯇꯝꯃꯤꯕ ꯄꯥꯎꯗꯣ ꯀꯌꯥ ꯊꯥꯖꯕꯣꯏ ꯊꯥꯖꯗꯕꯣꯏ ꯀꯩꯅꯣꯝꯗ ꯈꯨꯝꯃꯛꯏ ꯍꯥꯏ꯫ ꯇꯧꯕꯇꯕꯨ ꯕꯕꯥ ꯏꯃꯥꯅꯗꯤ ꯐꯖꯅ ꯇꯥꯃꯣꯆꯧꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯃꯣꯆꯧꯁꯨ ꯐꯅ ꯊꯥꯖꯗ꯭ꯔꯒꯁꯨ ꯋꯥꯐꯝ ꯑꯃꯗꯤ ꯕꯕꯥ ꯏꯃꯥꯅ ꯍꯧꯗꯣꯛꯑꯝꯃꯕꯅꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯇꯩꯃꯅ ꯍꯦꯛ ꯍꯦꯛ ꯍꯧꯒꯠꯈꯤꯕꯗꯨ ꯂꯨꯝꯗꯨꯅ ꯁꯦꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯁꯨ ꯈꯪꯕ ꯉꯝꯈꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯔꯪ ꯉꯔꯪꯅ ꯈꯟꯅꯔꯛꯄ ꯍꯧꯔꯛꯏ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯏꯇꯩꯃꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ "ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯕꯥꯅꯤꯒꯤ ꯃꯤꯇꯩ ꯆꯥꯃꯇ ꯎꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯦ꯫ ꯅꯪꯅꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯅꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯁꯤꯕ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯗ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ" ꯍꯥꯏꯗꯅ ꯏꯇꯩꯃꯗ ꯇꯥꯃꯣꯆꯧꯅ ꯐꯖꯅ ꯋꯥꯇꯦꯝꯃꯝꯃꯤ꯫ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯗꯨꯅ ꯊꯤꯡꯉꯒꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯃꯤꯗꯨꯗꯤ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯖꯥꯠꯅꯤ꯫ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯇꯩꯃꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯅ ꯏꯪꯈꯣꯜ ꯑꯁꯤꯗꯐꯥꯎ ꯃꯐꯤ ꯃꯔꯣꯟ ꯌꯥꯎꯗꯅ ꯆꯣꯡꯐꯟꯕ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯕꯕꯥ ꯏꯃꯥꯅ ꯏꯇꯩꯃꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯨꯕꯗ ꯏꯇꯩꯃꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯄꯥꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯅꯤ, ꯃꯆꯥꯅꯨꯄꯤꯅ ꯇꯝꯍꯧꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯊꯨꯅ ꯁꯤꯗ ꯊꯤꯟꯕꯤꯔꯛꯎ꯫ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯍꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯉꯥꯡꯒꯦ" ꯍꯥꯏꯗꯅ ꯏꯇꯩꯃꯁꯤ ꯅꯝꯐꯨꯗ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯧꯕ ꯆꯠꯂꯒꯁꯨ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯁꯤ ꯑꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫